Coordination Committee on Manipur haidana kokomi na ngasi seliba khoigi thauground dagi sigi Khuman Lampak phogi mass rally asida maruina khoigi cookie narco terrorist chin cookie narco terrorist singna ngasi Manipur da satharakliba megi tang ahum dagi satharakliba lan asida ngasi phawba India government amadi Manipur state government na mas tasan dana leiba si yaroi haibagi Manipur kansi haiba kola omaga loina na ngasi gi saliba rally asida mayam je duki matik saruk yaba in terms of ase lak lom do ram gadaba malai mase mi yam tine yame du bun bai kola te mayam pa emine je Masda school ki satra mairoi singsu school ki waina Delhi sida saruk yari angro miya jo selai ne doa se Khuman Lampak ko ge sida asai pung mapan tara sai dagi lepa leitana sanga sanga miyam ji chatkrabane do hajiksu lepa leitana to kimatik Manipur ki mafam khudim maktagi aroina satra sing CSO leiriba even MLA minister bokta yawbugi rally oishina haibane dubu lakuli basing ase Maibel Singh adagi satra sing loi sure narco terrorist na su tong na ba yaroi kokomi ai na nani ko dal ingak ani lei ba yaroi ya jeni maram de kai no am tam da separate administration de pi ba sungya yaroi ha jeni adubu Chuchampur Kangpokpi More hajik peace rally shamamba peace committee shamamba Jiri bawda hojek koki sing sathar kolana side Manipur sin mache tana kare dra haibagi mi paina badu polokpadagi yamna rally si satha jabne apun ba Manipur ama kansi haibada pandam thamba dugumba rally ni Ma'am release isana hathing na saruk yaba ngamdraga su video si yengbiraga ma'am share tawbiyo aduga like share kitang tawbiramo ma'am da hena informative hoiba adugumba paw tham namjarake
Babu baya jing amani yang bata Manipuri yarami mathana ba India ki thare naning dai Manipuri yarami mathana ba India ki thare Manipuri yarami mathana ba India ki thare naning dai India ki kanglong nai ba thare India ki kanglong nai ba thare India ki kanglong nai ba thare na ko tourism मैम शेयर तो वो कुमलम पाको नमजर के दो मैम हाँ कना कना करम करम बा makanan lagi langgaran udah nako terorisme makanan lagi langgaran udah nako terorisme nako terorisme gitu nako terorisme gitu nako terorisme gitu Go enak kita nama kudakta enak kita nama kudakta enak kita nama kudakta lalu di mana kudakta lalu di mana kudakta मैम निंगसंग यंगसी अखोइना मणिपुर हाइबसी कया यामना अखोइगी इपा इपुसिंग अदुना मथौना मरिंगजेन कथोंबा ngasiगी मणिपुर अमु ओहलंबा मतमदा अखोइगी इपा इपुसिंग अदुना थंबिरंबा अदु अखोइ खितंग हंकने यमिनाजे नखोइ ब्रिटिश लोइलंगी मखादा अखोइजे 1947 गे 14 अगस्त के अहिंग नोंयाइदा अखोइजे निंगतंबा पिरमबा लैबा अमनी अदुबु मदुगी 1947 गे 15 अगस्त अमुक हेक नोंगानबगा मजु इंडिया दा निंखा तंबा अमुक सिनरमबनी मणिपुर ना इंडिया दगी नोंग निंखा तंबा हालिबनी दुगा कोइगी मणिपुर असि कोइगी मसागी काउंसिल ऑफ मिनिस्टर लैबा कोइगी दुगुंबा हानबार साउथ ईस्ट एशिया दा कोइगी मणिपुर कॉन्स्टिट्यूशन लिंखतपा लमदम अमनी अन हारिबसे 1949 गी सेप्टेम्बर की तारीख 12 दा कोइगी इंडिया दा मर्ज तौबा हाइबदी गुदौबुदा चंद्रबु नमफुदा मखोइना शिलोंग दा कौरगा मणिपुर दा कोइगी मतमदुगी मणिपुर योंथोकपा पांबा हुरानबा खरना इंडिया दा तिन्नबा सेल्लकांदा 1949 गी सेप्टेम्बर तारीख 12 दा मणिपुर दा मर्ज इंडिया दा मर्ज तौरबा मतुंगदगी मसागी लेजरंबा सोवरेन इंडिपेंडेंट स्टेटस अदु इंडिया की मखादा लेगिबदगी असी मसागी होम रूल मांग्रबा मणिपुर सिना मसागी मतमदुगी लेरंबा पॉलिटिकल स्टेटस अदु लेरम तारगदी असी अखोइ मणिपुर दा सिगुंबा थौदोसे थोमदबसु याय मरमदी इसाना इसागी लेंगाक सबु अरम तारगदी अखोइ असी मसी इंडिया सरकार की इंडिया गवर्नमेंट ऑफ इंडिया की लाइरिबा मीडियम सिदगी डिवाइड एंड रूल पॉलिसी सानरिबा सिदगी खोइने इरालाइने इसाना ngakjaramaगदी कुकी याबजि नोंगदा लोसनबा याब पोरमनि अदुबु मदु पुना मदु इंडिया दा तिलुबदगी खोइ ngasiदी सिगी फिबमदा यौरखिबनि अदुना मैम खुरा पनागी अल सिंसु रैली सु सपोर्ट तौबोना एबिरे यामलबा सात्री सिंसु सिगी रैली से सरुग यारे
ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯛꯏꯕ ꯀꯟꯐ꯭ꯂꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯏꯟꯗꯤꯌꯥꯒ ꯃꯅꯤꯄꯨꯔꯒ ꯑꯣꯏꯅ ꯃꯁꯤ ꯀꯟꯐ꯭ꯂꯤꯛꯇ ꯃꯁꯤ ꯀꯨꯀꯤꯁꯦ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯄ꯭ꯔꯤ ꯃꯦꯖꯔ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁꯁꯦ ꯍꯟꯖꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯔꯤꯖꯅꯦꯜ ꯑꯦꯁꯄꯤꯔꯦꯁꯟ ꯑꯃꯈꯛ ꯁꯥꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯁꯣꯕꯔꯦꯟꯇꯤ ꯁ꯭ꯇꯦꯇꯁꯇꯣ ꯍꯟꯖꯜꯂꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯁꯣꯞꯁꯦ ꯏꯂꯥꯏ ꯂꯥꯏ ꯇꯧꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯠꯂꯥꯏ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯟ ꯑꯁꯤꯗꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯂꯣꯏꯅꯃꯛ ꯆꯪꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜꯂꯤ ꯉꯥꯛꯊꯣꯛꯇ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝ ꯑꯃ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯤꯡ ꯃꯥꯟꯗ ꯉꯥꯛꯏ ꯑꯗꯨꯕꯨ ꯃꯁꯤꯃꯛꯅ ꯋꯥꯔ ꯑꯁꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃꯈꯛ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣഗ് ꯑꯃꯈꯛ ꯇꯧꯅꯕ ꯑꯃꯈꯛ ꯆꯪꯉꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯔꯦꯂꯤꯁꯤ ꯃꯌꯥꯝꯁꯤ ꯄꯦꯟꯅꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯈꯨꯠꯇ ꯁꯂꯥꯏ 8ꯀꯤ ꯐꯤꯔꯥꯟꯁꯨ ꯄꯥꯏꯔꯒ ꯂꯥꯛꯄꯤꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯟꯁꯤꯟꯕ ꯃꯇꯝ ꯌꯧꯔꯦ ꯁꯂꯥꯏ 8ꯀꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯁꯂꯥꯏ 8ꯅ ꯀꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯃꯁꯤ ꯊꯥꯅ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ 8 ꯄꯨꯟꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯆꯣꯛꯊꯕ ꯂꯩꯇꯅ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯃꯤꯅꯤ ꯏꯁꯤ ꯑꯝꯇ ꯂꯧꯖꯩ ꯏꯅꯦ ꯁꯤ ꯑꯝꯇ ꯂꯧꯖꯩ ꯂꯥꯎꯔꯤꯕ ꯈꯨꯠꯂꯥꯎ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯩꯈꯣꯏ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯨꯁꯦ ꯃꯣꯏꯅ ꯁꯨ ꯂꯩꯁꯜꯂꯕꯅꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ BVF ꯑꯣꯏꯁꯅꯨ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯉꯥꯛꯄ ꯆꯪꯕ ꯃꯇꯝꯗ ꯃꯈꯣꯏꯒ ꯄꯨꯜꯂꯒ ꯑꯣꯟꯁꯤꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ ꯁꯨ ꯑꯃꯗ ꯆꯠꯅꯒꯗꯕ ꯑꯗꯨꯒꯤ ꯅꯣꯝꯁ ꯃꯌꯥꯝꯗꯣ ꯉꯥꯛꯂꯛꯇꯕꯗꯒꯤ ꯁꯨ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯨꯊꯠꯅꯕ ꯇꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯊꯧꯁꯤꯜ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯒꯤ ꯑꯣꯏꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯏꯆꯥ ꯏꯁꯨꯒꯤ ꯁꯛꯇꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯂꯧꯅꯕꯒꯤꯗꯃꯛꯇ ꯏꯁꯇꯦꯠꯇ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯇ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯣꯏꯗ ꯁꯤꯟꯅꯒꯅꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤꯒꯤ ꯔꯛꯁꯥ ꯉꯥꯛꯅꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯒꯤ ꯁꯥꯐꯅꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯕꯤꯔꯤ
NRC ꯆꯠꯅꯔꯨꯒꯤ ꯊꯧꯔꯝ ꯁꯤꯒꯤ ꯄꯤꯁ ꯔꯦꯂꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯁꯦ ꯌꯥꯝꯃꯦ Model Higher Secondary School की छात्र सिंह चलले ꯑꯩꯈꯣꯏꯒꯤ NRC ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ NRCꯁꯦ ꯀꯩꯒꯨꯝꯕ ꯆꯠꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯑꯗꯣ ꯃꯣꯏ ꯔꯦꯖꯤꯁꯇꯔ ꯇꯧꯔꯀꯥꯟꯗ ꯃꯗꯨ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯃꯈꯣꯏꯁꯦ ꯗꯤꯄꯣꯔꯠ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯁꯦ ꯇꯛꯊꯣꯛꯈꯤꯕ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯃꯇꯪ ꯊꯝ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯨꯖꯣꯛ ꯈꯔ ꯂꯩꯕꯁꯤꯗ ꯃꯈꯣꯏꯅ ꯑꯣꯜꯃꯣꯁ ꯍꯦꯟꯒꯠꯂꯛꯄ ꯆꯤꯡꯗ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯄ ꯃꯔꯝ ꯆꯥꯗꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯍꯤꯟꯗꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯁꯤꯗꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯇ꯭ꯔꯒ ꯈ꯭ꯔꯤꯁꯇꯦꯟꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯔꯁꯦꯟꯇꯦꯖ ꯃꯣꯔ ꯗꯦꯟ 50 ꯃꯊꯛꯇ ꯍꯦꯟꯒꯠꯂꯛꯄꯁꯤ ꯃꯔꯝ ꯆꯥꯗꯦ ꯑꯗꯨꯅ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯉꯤꯁꯦ ꯀꯩꯅꯣ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯇꯣꯞꯄ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯁ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤꯒꯤ ꯆꯥꯎꯔꯕ ꯈꯨꯗꯝꯅꯤ ꯑꯗꯨꯅ NRC ꯆꯠꯅ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯁꯛ ꯈꯪꯇꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯌꯥꯝꯅ NRC ꯆꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯗꯨꯅꯤ ꯃꯌꯥꯝ ꯂꯥꯎꯔꯤꯁꯦ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯣꯝꯗ ꯆꯪꯉꯒ ꯑꯃꯨꯛ ꯍꯟꯖꯔꯛꯑꯒꯦ